Hello Manipur Tabiriba Singbu Ahan Bamakta the Taram Nokcheri, Nasi Rai Numit Haksel Gioina Lokuchariba live phone in program Gihiromasi COVID-19 Laichatki Houjikki Phibamsida Miyamna Lougadaba Thoudang Hibasini Hiram Sigamatang the studio the Houjik Langsina Lebire Department of Respiratory Medicine JNIMS ki Professor Amadi Head Oina Lebire Dr. Chingakham Debeshwor Dr. Nachilava Matam Kaitok Pidon Lengbirokpagi Damakta Tagachari Taram Nokcheri Studio ki telephone 245009 sisu hangdoktana thamjare miyamna lengchin biriba doctor dagi hawjik ekoi pumnamakna thengnariba COVID-19 Laichatki Phibam marak asida kari Thoudang ekoi lominaba pathokta ge habatu ki matangda khangbining sing doctor dagi hangbiba yagani aduga doctor hawdokcha boina a figure yam 10 takna minute amathang logjage hawjik singarang numidang wairam phawbada leribasi bharat ki oina miyoi crore ama Kimaya Nakshile 95 lakhs I basic crore your abagumbag ni total Houjik Pawbagi positive said to level Fabana recovery masing yami Houjik active Odibana Lak Taruti of Fatri Lak Mangaga the Singhum Puma Toy Muk Lere Duga Lakidaba Mio Masingna Indiagini and Hajadisi Lak Amagalising ni Pumu Kuntrani Pani Silere Duga Manipurgi the Lakcharaga Manipurgi Su Houjik Lising kun gamanga lising kun manga ga chama panya khitaru isi kun ga taru ena koina dum roughly pa ba yare sini Houjik total se aduga Houjik recover mayam ama yum the positive oiram badagi negative oiduna aikogi normal oina yum the leikiba mayam ama di yaure aduga active oiribana 3070 si active oiri leikidaba missing chahum gi maya yokshle 294 ni recovery rate Manipur gi si all India dagi kitang tana leri 86.82 haidana India gi na 90 plus later doctor adu Houjik oiribasi covid ki ekoina nungaiba paw haigadra marak sidai vaccine namadi numit nini humni gi manungda ningthau ka baleba pokpa swai phawdadi England dagi season naba horaga mathang India da su Pfizer gi manufacturing kanosing laibanina India da su dum phangakpagi wafam mudi leire adu sinasi oijarasanu Houjik ekoina vaccine lakadori haidana yamna thu na hekta phangbagi wafam dumasu leitribanina hengalakpagi chang leptri mi leitabagi chang leptri aduna Houjik thengnariba mong sigi picture matang ekoina kari no thengnari se aduga sigi leikidriba mamalyam laba even doctor phawba ana layeng biriba doctor phawba leikidaba sing sigi marakta yauribani yamna nungaitaba ne aduna Houjik is days da ekoina kari tawgadagi have to doctor na hogdokpagi wafam kitang takpi ahan maktada ayagna nunti iswar kurumjaba aigi prayer amadagi haujage he iswar kurumjari darkar oiba ayagna isada amadi aigi samajda afaba ahongba porakpada aingonda thaunalingjan amadi loksing gyan binabiu aduga aina purakpa ngamoidaba haibadi aina ngamjaroidaba phibamadu isana ingna wadana yajaba ngamanbiu aduga karambana aina ahong porakpa ngamgani adu karamana ngamoi haibagi adugi loksing gyan wisdom adu iswana hakna pinabiu hairga masi ai haujage yam phazai gi wafumsi takpi duga Houjik thambiriba akhoi nungtigi khoi Manipur da anaba nova COVID-19 gi positive sa sam daina sahum bawse dum nungtigi adum report ta ure aduga masida koina tibu da iceberg adi unnama tawraga madugi matundu ubugumane da makada koina khangdaba unofficial ba case positive mayamasu leiramgani adu maside da nungaitaba mana nungtigi koigi ani dai mi masing ani dai na tare ni pan bawse koi alaman sahi humpu manga gi mathak humpu gi mathak amadi comorbidity leiba habadi koi hypertension diabetes adagi heart disease leiba adagi lungs ki problem leiba masagi hana leijaba dum myoi sing se sibagi pause dum tai aduragadi haiba koigi nungsi jaraba koi mungmunung gi alaman sing adagi hana gi masagi leina khara leijaba sing se masi serious wena naba adagi koigi sibana ba thokpase masi ngakthon wing ta koina thorang lei hamada primary level of prevention adagi mathangdana secondary adagi tertiary hain lei adu khwaidi na paisa changdaba khwai laiba aduga painful oidaba se mase koi primary level of prevention sini aduga simatang se kadang tap thamjage aduga khoigi tertiary level gumsna khoigi hospital da oxygen gi supply adagi ICU gi facility haiban sing bi quality quantity masi improve to hon base masi masini aduna khoina
ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ primary level of prevention sida khoi miyamna COVID-19 gi matik chaba appropriate eba khoi lamchat sajat behavior haibadi SOP sarkarna thambiriba khoi matam chana adagi mong sumna adai dakar kanda marks upa adagi mi amaga phut taruk tagi hena lapna leimaba aduga khutsa sing yam taru tarana matam thambai se masi SOP din pirabane adu yamna important way idi Houjikki miyam singsina kadawagi koi SOP haisi ngakri no adagi masigi koi sumba behavior se hojik tung koina koi da haihoba adagi habit ama hoba siam tangai phada maramdi COVID-19 je hojik kra handagaren khalasi adubu second wave ama lahekta lakpa yai aduga matam khari matungda khoigi SARS CoV-2 na hojik technology ba virus si nataba CoV-3 gai na ama thorpa yai maramdi mayam akhangai sing haibada hojiki yamna khoida future da tungda yamna danger is khoigi world war nuclear war si natteba virus ki ba khoida lakpa attack hadi khoi environment kano tawba warming global warming lakpadagi adagi miyo bising sina magi habit phalak taw kholta mayam se marmoidna virus ki danger si laktoini na khoina masigi SOP sing se tung koina dum kan hoduini mani jigi covid si loina ga sum topa virus ama mung lakpa su yari bane aduna khoina masi kamai to na khoigi khoi miyo singda khoi akoi belaiba samajda masigi ahong se behavior khoi lamchat change prokya ga haibda khoi approach ahum lei hamadana khoi religious spiritual approach dagi matangdana psychological approach dagi ahum subajana khoigi ain law sinaraga tawbase aduda ain sinaraga tawbasi yam twin effective oi adubu yam painful praja diwaba aduna spiritualism khoigi dharma haitar hekta lai hekta ninga khoi adu pibi ada pibi na puni ni bu nataba puni makhal phataba adumba ma sange ada spiritualism sida kamai torka da khoina lai khurmada kamai khoigi COVID-19 gi simba phibam se khoi ngak thokpa adagi sanduk taba masi honabada aibu masigi kulai wen sinabiu ekoi da SOP inmada khoigi mateng pangbiu haina dungti khuramba mase khoigi Christian gi community Mizoram da khoina target da adu mafam da yam effective oi aduga anisubadana khoigi kano se psychological approach se adi ekoina tawdaba pot ama nungti gi tawgani haidana wasakpa adagi declare toragadi tawda pot sengmegi tawre masi khoi psychological approach si proven ni da sengna ina ta haizen manate aduna masigi si khoi ikai khumna jara ba khoi gi India gi prime minister Narendra Modi na jana andolan gaina tawri sa masigi khoi psychological approach ni aduna khoina nungti gi office hoba adagi dharma kama gi thabak hoba adagi function singba shopping angna tawbasida masi hek horopasida khoina masi declare tawgadabani aina kano khoigi niyom suna mark supi upkani aduga khoigi social distancing haibadi mi amaga phot taruk tak hena lapna lei aduga loina na khoi khutsa si taru tahan tamgani aduga kana ba khoi miyoi singbu dharma gi bazat bizat gi ba khoi khena ba COVID-19 matang sida adu mamta tawjaroi tawde haina declare to sincerely hoi aigi pukning na chap yung na manung da firep ama akan ba ma lauraga madubu singa agadi mane aduna chumna gi khoina chinda pungdok tawna taba sana the government gi procedure protocol tawdia den tawna taba khoina religiously thamong da khoina masi samaj gi khoigi example leadership uttoine na khallaga yamna thamoi singna tawbiba masi am tangai phade aduna masi fajana tawragadi adum makhoi behavior change lakani ahum subusina hojiki aini mateng police na adagi te khoi chai pain tanaba marks of the fine tawba adagi community gi khoi gujarat ko made khoi tajabada marks of the missing se khoi community work to hole simba approach ahum se loinamak sinabi ai aduna masi sinabada khoi India gi mpham ateida COVID-19 control tawbada mayam pakte harga su Manipur da kadoi pa oidoino aduna khoi masi khoi praja singna dagi khoina practice tawbada masi soinamki khoi arangba yamna clear example ama samajda utpangam dein Manipur city phajna control tawre gaina mani hello tajare mingli from habiyo Dr. Wang hangbiro samai kunu degi khora khom kaura takpiu
Houjikki Phibamsida COVID-19 nisida Heikrujam Prajasing Hinaso Houjikki Sarkarnaso Yamna Chesenna Lainaba Matam Moy Matam Sida Houjikki Tari Thau Bus Kumba Adagi Okto Masidi SOB Ngak Tabagum Uba Masibu Sarkarna Yaraga Taurira Bus the zone ni Kizu in a tongue to Okto Gakizo Ham Toribuchi like the Chandolo Kadra, I was sitting of a Pokeba. Doctor, you can more like the Hamjang. Hoi. Sarkarna Yaragato with the Oiroi, Aduna bus and Biriba bus Mapushing, Aduga bus to the Yauriba conductor, driver sing Aduga. Isa Isana Zutong Biriba passengers sing the so the doctor de Montavishi. Singmani, SOB was gave a COVID-19 Dakariba, can say, quick new Mahumse, Masi everywhere, a Chobusu Masasu, a quick Sakar Tauto Misu, Tauda Misu, Loina Gavin in Minagavani. Masigi home saying as I has a quick approach Hundo, Madu Palaga in the number of Honagadam. Hoi. Adu Houjikki Miyamna Rakta, Masi sing the su, Tam the su, Hek Chalu Mapamda. I quiggy rumor Heikrujam, Doctor Miyamna Thoudang from Muktung, I doctor the Pocachege, Masigi Matang, the doctor Gi Quiggy Kanghe Motuma, Tambiramungasigi Phibamsida. I quiggy Hek Tegneruba, Kaitian the Kangde, Lekai the Kangde Hek Tegneruba Singsi. Hakchang the Nenang Kitang a room like Hora Zulo, Kitang Kurasuko, test over Chalunu, test put over positive boy of Ni COVID care that Namjan Graduni. Aduga Ngarang Hanamo Gomena, Haidina, I quick report Tauraktabadegi, casualty, Migi, Mamalyam, Labatawai Lakitrise, but Tamsana, Doctor da report Tauraktabadegi, Tuini, Haina Gomena, Yamna Chumbo from Masuhai. Adun Houjikki Ahanbagi, test Taurunuko, test put Taurabanang positive or Madoni. Opfum Sigimatanga, Doctor Namta Singdopio. Masi, Quina Yamna Twina Tinglava, issue more like the Miyamna COVID-19 say suspectore, symptom lae, no itaba, say, for example, Kogi Maho Kangdaba Manam Tadaba, Laiotoba, body act of some Lakan, the local Kanjida, a testorunu, the COVID gas and then Namzan Guinea, calling Guinea, the social stigma, Mina, Kamana Hike again, as in Masigi issues, Ure. Aduna in hygienic body, Masida, Kayuma positive way targasu, Quina Isana Kanga, home isolation, Tauba. Aduga, Kangdana, positive negative is Kangdana hector, Quisa Satana Pun Sandukma, Taudu Quigi Yamni standard, Quig hector like the Hariba description Toriba, describe Toriba, Quig home isolation, no, not Ragasu, Quig Kamada, Quig Tongana labor, Pay Adubungam Dragasu. Kama Kratawam da Quagi put Taruk Lamna Liva, Aduga Isada Marks Upa, Aduga, Quig could sazi sanitize the Lizaba, Adurgadi, Masigi Sandopase, Handani Aduna, Miyamna, Hector, Quisatana, positive, whereas Quisatana, Hector Sandok to Sarpudi, Houjikki Hariba, Quigi standard, Yamkandu, Oidragasu, Masigi, Quigi Yum the Lizargatopase, Adumyai, Aduna, Masi, Singnava Taudana, Miyamna, Quigi Lenasi, Leamia and Kalagadi, test of Tokyo. Aduga, Masi test of Togadi, Quigi Ngandana, test of Horga, Dakar by Hidalang Tak, the care Lahora Badina, Madu Haying, Hensel Oy. Aduga, Quigi Imunaliminaba, Alaman, Adagi, Quigi Lainatina, diabetes labor, BP Wangba, heart disease labor singse, Moida, some nauta, but Moida Quitong and Lahora Banina, marks of Tana, distancing town Lahora Banina, Moisi, Quigi Naroi, Adagi, Quigi, comorbid labor missing, Hostan Yoraga, Yam seriously ba, Adagi, expirable later, Kotaban Masing up to doing. Adana, Masugumba, Isana, Quigi, test of the Vadagi, me out of the Sandoki with the Maramwidani, Hozik, Quigi, hostel da Sivaki Sang Hengaliva, Adagi, serious Sang Hengalivse. Aduna, sometimes have that Quigi Zagamada, positive Mise Haraleva, Adi containment Yagama Loktopa, Adumal Leragadi, Houjikki Hansing, Adagi, comorbidity level musing, Masi, Suksojana, symptom literature test of Tobigdamani, Heck test of the positive Kangadi, Maquisidi, Yumdalidi, comorbidity levanina, quick COVID care center, Dagi, symptom literature levia, Aduga, symptom leragadi, Quigi JNIMS Kumba, Rimskum, the Pukapira, Gantana, lying Horgadi, Quigi seriously ba, Adagi, Laitaba, Kotabagi Awabas, Mustang up to Aduna, Mayan Masigi points, Ambazana, not of you. Masi in Biragadi, Quigi, Samasi the Queen Waris,
mayam sibagi chang hengalise masi prevent tawdu hoi aduga hujiki covid-19 gi da yauriba symptoms sing si laga di test thokpa sina imung manungi aduga hujiki masa maki su kanaba phangadori bani haiba simbadi doctor na thambire hello tajere mingli from haibiu doctor da wahang hangbiu ai kumpham makhadi ki naurim la ding lisa takpiu rajo takpiu koi ki hujik se mi ne yam na ngang na bam na koi ki hujik test bi on hairaga koi ki test or gam da nar kan ko bi center te pugi masi sungang na bi wan ko mi ang gi sile si mi budi ngapte adal lai di ju khidang da ka pije te adu ne yang wa ne le su ko di test nu ga ne yang ngang na bi le ba atibu doctor te ki asum ba woi ke tra oi roi dara sim dang khang jeni ba hoi phani doctor isana lebili ba jain hospital ge ka takpiro adu koi ki doctor sing na di care dum pbri na takpi khoida takpi hujiki haisen mamdi khoigi case cam positive aragadi symptom later di covid care center da khoi home isolation paper hena phai ad home isolation to da checkana so ya ba pi home isolation to bagi adagi mafam jade khote adagi ka du pi tongan ba ka leite na sing haidana covid care center da leinari ba da covid care sam leiraga tawdui siju masi da special to da yam kan treatment to dong nate moi da khoi leina si hanjalak pa ba khoi gi sana da pulse oximetry ni yenga saturation 100 photo yaubra adagi symptom lakpa so wa ba lakpra te problem ke gi la ya ni sing bise sum yeng ba da ne ba hoi aduga virus ki cycle do helaga adum negative helakpagi aduna masi tongana smaina sida thangine na kibadagi test tawdadana mayamda question sandukti sarukbudi yumda yamda ideal oidrusu home isolation inga sai hajabdo kama khar charukta kama da ma kaselamada dum leijaraga marks upsaba koigi triple layer marks ma aduga koi N95 kuma ke mayamna heavy oiba adudi yam kuin upang wai aduga triple layer double layer sida dum koi dum upada keswade aduna simbase upaga leiba de khutsa si taruta na sapona degi khoigi alcohol based sanitizer na hamduk chadan leijaba smain torga di khoigi yumi da sandoi aduna samai da khoi isama doctor moina khoina ana mayama khoi office ta di hospital la yengrini adagi yengu singse khoi khangna sana yam sinaba misu phamina cha thangna wa yawri na dubai khoina madu khoigi distancing toba adagi hadi mit foot taruk taina taret phau hek yeng loiraga hek phaminaba adagi masu hek mark su phanba khoise upa adumai tabudagi nualaga ai positive result ayana hairasu khoi test kan positive oiramde masi kaigino haga distancing do aduna ne aduna kamda leiminarasu punga mani phaminarasu ekhoina meter taruk taret sorry foot taruk taret lamna meter ani hum lamna leiragadi mark so pagadi mase sandoi deine adu symptom yam leiraba lok yam khuragadi madu mark se khoigi plot marks natraga double layer triple layer upasu kitang di risk khadi lei adu di symptom lo yam khubu khopal leiragadi soi dana khoi hospital gumda gaimda thambigadabani hoi phone take a look at chege hello tajere mingli from happy phone tawjesi bikendro akamo la kai de ni sa hoi bikendro takpiu sa ana doctor ge hangjani mi ja khoi gi hauji khoi gi emergency case amagi khoi gi ai isa je ta test wa matam na khoi gi positive la ba aduga masi atopa aina mu iskai aina ikan tawtana sangda sintham jo kan ta puthok tana aingona kamaina positive la aino masi aina atopa amada mu test tawgani ha matam na kan atopa amadong taw kan reason negative hel action ba gumba masi yam toina aina thengna jare aina ju ujare mi mangda masi kai dagi oi ba ya bano masi doctor dagi kitang khangjeni ba aduga amana akoi loisala ko gi huji lohong khopong matam su yam kana oye ekoi le kai de su hongnare adu masi lohong khongdong matam ja koi kai mata tong bu su akoi gi deba kan dong masi ahum bari heta manung dan to tongjan ba adegi akoi gi mamto mi phamba matam da su akoi halaman oi ta su mi ji kung na sagung na ne ta phamjan masi yam toina ujare masi doctor dagi kari lokhat ko ya ba ge habde tan na explain tang to biramon hangjeni ne pani bikendro khoigi second gi question da ani subai question da han khamjage maram yam aroi ba itare hojik ainga sai haijagi bada hoji yam kana hospital da serious way na pukhan ai ba adagi siba khotpa yam tawri se
khoi ahalaman sahi humpu mathak adagi lainatina khoi gi BP wangba diabetes leiba simba heart ki disease leiba lungs ki problem leiba mayam sineba adana haiba ansing se khoina khoi somela da luhong khongdong da kaida mamang na ga phamandana paisa ga yen kon tawrise masi yamna khoi kiningai ni aduna haiba sahi humpu gi mathak leiba hansing sidi mapan tholroidabni aduga comorbidity leiba adai halaman sing sidi hojik matamda mayamna soina tabiramagani reverse quarantine da moisi tongana kaamda ngamagadi leiba ka tongan mangamdragasu khoi nga sahiba phut taruk taret lamna lehelaga moi manak changkanja khoise mark supa ada si bimse aina khoigi khoi tinaba ngangsingda sum hai kan sum hai khoidi kadawi mark sup toiba khoigi pabung du nab sun tan nate khoisi koisa japani na khoidi make se chelambe ya ba symptom letrasu aduna hojiki ahan singsi manak changkan se dai khoise mark su kadabani yargadi put taruk taret lapna moi manak changmada khoigi distance se masi aigi nungsibadu ahandu utlibane ba mane madu tawigidabani aduga hojiki thodo wa thok isai ga tawbsesu isai saiba mioising kalakar singsu moisi susoisadena marks ma koi triple layer marks kumba ama upigidabani aduga hojiki kano se akoigi mi masing sisu hoji government su lapthokra madu handangidabani adu haribasi ngaktragadi akoigi rung khongdong ba tawba somela tawham sing se akoigi covid-19 sanunabagi adugumba akanba sathiba phibam ma oiraktoini and sanai the super spreader ga na koina tv daga tanari news daga tai oidoine aduna akoi khunimak yam responsible ba akoigi nagari mo oigidabani masina aina maram oidana aigi function sina maram oidana miyam sina thon ba tohloidabani sini akoina samna dang saijabadu hojiki even ngasi kamna practical oigidagadi khangde du dharma karmi thaba horamdai sida akoina place tawba akoi jan andolon gi akoi pradhan mantri na haibiba ai covid-19 gi shopping akani ai fire wasak ama loba mase sana da isai hor polar khoigi raga tabaga haidaine adu hek lorak pasida masi declare tawba yumbu duna leader oraga adu orgadi se ahamadi mina ot oin tai sana da akoina ai samak akoigi mamangda thogwa thokta kwa yendaba adagi kano yendaba khoi surbi yendab se mayam da halamam sawe adu hojiti pura practice amoy ne hoji surbi yengidre adu mainta na singba function singjida akoina janandlon gi please tawse masi wasak base hor yumbu jana initiator hobidi masi suksoi choidna masi akoi wakan jida subconscious mind jida sanghaga koi habit orak toine ba shopping ngak base aduni da aduna sana da halaman jingji kansi aduna koi shopping ngak si aduga hojiki dharma karma da miyam tinba adagi halaman puthokbi tawbiganu aduga ahan mai question do khoigi positive nen tawraga test laboratory da negative tabaga ise masi adum thokpe ai masi angakpana te maramdi masi khoi robot nate miyoi si khoi samada khoi nasopharyngeal daton dagi kanal dagi swab la test tawbse ngasi hojiki RNA se detect tawdini go khoi mahik sigi khoino se adu nongalaga dum detect tawdu yai aduga hojiki swab lawse masi miyoi bana lawbani na ngarang na kitang phajana lawba ngasi na kitang khoigi kano tawdba sana hada lawduba khoigi anaba di hayatra misakse masi naton ga se khoina kitang kam gadabane ba khoigi tissue paper gum mada adu dustbin makum kum da hapsan duine adu kam hokdaba adigi swab lawdu mat kitang educate lawdur ga ngalak tan negative obi adu ngarang negative se ngasi dum obi aduna masi kasu yang ngai oide adu tawdabu han mai test da khoi positive oigadi ma samaj ge madi isagi kano kana benamta mase positive ne lawraga masi positive na kai dawdage haiba khoi guidelines leise masi sathabira lore masi yam ngai oide kaisu aruba natra adigi mayamna khangning bo form da phukachege doctor hujiksi aikoigi manipur da mioi lising kun ga taruk positive oirambadagi active oiriba haibadi mioi lising kun ga humdoi amana yum da hujiksi negative oiraba matungda normal haibadi anabasi covid loinadre na leirabani aduna post covid positive oirambadagi negative oiraga hujik aikoigi irakta dum normal loina leiriba singse sina kari isagi kari complication nungaitaba lakpage
ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒ ꯊꯣꯔꯛꯄꯁꯤꯡꯁꯤꯅ ꯁꯣꯔ ꯍꯣꯟꯕꯗꯁꯨ ꯈꯤꯇꯪ ꯋꯥꯔꯤꯅꯦ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯆꯣꯛꯊꯩꯅꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯇꯧꯕꯤ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯁꯤ ꯀꯔꯤ ꯀꯔꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯏ ꯑꯗꯨꯒ ꯄꯣꯁ ꯀꯣꯚꯤꯗ ꯃꯦꯅꯦꯖꯃꯦꯟ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯊꯥ ꯀꯌꯥ ꯑꯃ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯔꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯗꯣ ꯀꯣꯚꯤꯗꯀꯤ ꯑꯩꯈꯣꯏꯒꯤ ICU ꯀꯦꯌꯔꯁꯤꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯗꯣꯛꯇꯅ ꯄꯣꯁ ꯀꯣꯚꯤꯗꯀꯤ ICU ꯀꯦꯌꯔ ꯑꯗꯒꯤ ICU ꯀꯦꯌꯔꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯑꯩꯈꯣꯏ ꯗꯤꯖꯥꯁꯇꯔ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯈꯪꯆꯥꯎ ꯆꯥꯎꯔꯛꯄ ꯌꯨꯍꯥꯔ ꯍꯥꯔꯛꯄꯗ ꯃꯌꯥꯝꯁꯤ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯣꯁ ꯀꯣꯚꯤꯗꯀꯤ ꯁꯨꯃꯥꯏꯅ ICUꯒꯤ ꯗꯔꯀꯥꯔ ꯂꯥꯛꯄ ꯄꯣꯁ ꯀꯣꯚꯤꯗ 19 ꯅꯥꯔꯕ ꯃꯤꯁꯤꯡꯁꯤꯅ ꯌꯨꯝꯗ ꯍꯟ ꯌꯥꯗꯕ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧ ꯂꯩꯕ ꯑꯗꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯎꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌ ꯁ꯭ꯇꯦꯠꯁꯤꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯤꯗꯣꯏꯅꯤ ꯑꯗ ꯁꯝꯅ ꯍꯥꯏꯔꯕꯗ ICUꯗ ꯑꯩꯈꯣꯏ JNIMSꯗ ꯕꯦꯗ 35 ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯍꯥꯏ ꯑꯣꯏꯅ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯑꯣꯏꯕ 10ꯃꯨꯛ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯚꯦꯟꯇꯤꯂꯦꯇꯔꯅ 4-5 ꯍꯥꯞꯄꯦꯅ ꯈꯜꯂꯁꯤ ꯑꯗꯨꯝꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯣꯁ ꯀꯣꯚꯤꯗꯇ ꯆꯪꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯁ ꯋꯥꯔꯗꯇ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗꯇ ꯀꯣꯚꯤꯗ 19ꯁꯤ ꯄꯣꯖꯤꯇꯤꯚ ꯑꯃꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒ ꯃꯌꯨꯝꯗꯗꯤ ꯍꯟ ꯌꯥꯗꯅ ꯂꯥꯏꯌꯦꯡꯕ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯝ ꯄꯤꯗꯅ ꯂꯩꯕ ꯑꯗꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄ ꯌꯥꯎꯏ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚ ꯇꯥꯈ꯭ꯔꯒ ꯑꯃꯨꯛꯁꯨ ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯦ ꯅꯦꯒꯦꯇꯤꯚ ꯇꯥꯈ꯭ꯔꯒꯁꯨ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯁꯀꯤ ꯂꯥꯏꯅꯥꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯅ ꯂꯪ ꯁꯣꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯑꯗꯨꯝ ꯆꯠꯊꯗꯅ ꯂꯩꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯔꯤꯁꯦ ꯑꯗꯨꯅ ICU ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ 19ꯒꯤ ꯇ꯭ꯔꯤꯠ ꯇꯧꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯄꯣꯁ ꯀꯣꯚꯤꯗꯀꯤ ꯂꯥꯛꯇꯣꯔꯤꯕ ICUꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯃꯁꯤ ꯑꯉꯛꯄꯅ ꯑꯩꯈꯣꯏꯒꯤ ꯎꯔꯕꯅꯤ ꯇꯨꯡꯗ ꯂꯥꯛꯇꯣꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯒꯅꯤ ꯅꯤꯡꯖꯩ ꯑꯗꯨꯒ ꯂꯣꯏꯅ ꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯀꯣꯚꯤꯗꯀꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯏꯁꯦ ꯀꯣꯚꯤꯗ 19 ꯅꯥꯔꯤꯉꯩ ꯄꯣꯖꯤꯇꯤꯚ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯇꯦꯁ ꯑꯗꯒꯤ ꯃꯅꯝ ꯐꯥꯎꯗꯕ ꯈꯣꯠꯇꯕꯁꯦ ꯃꯇꯝ ꯈꯔ ꯊꯥ ꯑꯃꯒꯨꯝꯕ ꯃꯦꯛꯁꯤꯃꯝ ꯂꯩꯕ ꯌꯥꯎꯏ ꯃꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯈꯤꯅꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗꯅ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯃꯁꯜꯒꯤ ꯋꯥꯜꯁꯦ ꯃꯁꯤ ꯁꯣꯟꯕ ꯃꯥꯏꯑꯣꯀꯥꯔꯗꯥꯏꯇꯤꯁꯀꯨꯝꯕ ꯇꯧꯕ ꯍꯥꯟꯅ ꯀꯣꯚꯤꯗ 19 ꯅꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯕ ꯑꯗꯨ ꯀꯣꯟꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯗꯤꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ 19 ꯅꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯥꯛ ꯅꯥꯕ ꯁꯣꯔ ꯋꯥꯕ ꯈꯣꯠꯄ ꯂꯥꯛꯑꯒꯗꯤ ꯃꯁꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯒꯤ ꯑꯗꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯃꯦꯗꯤꯁꯤꯟꯒꯤ ꯇꯤꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯁꯤ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ CNS ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯗꯅ ꯕ꯭ꯔꯦꯟꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ 19 ꯅꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯥꯏ ꯄꯦꯊꯣꯂꯣꯖꯤꯁꯤꯗ ꯁꯤꯡꯂꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯨꯟꯕ ꯌꯥꯝꯅ ꯆꯥꯎꯅ ꯅꯠꯇ꯭ꯔꯁꯨ ꯃꯆꯥ ꯃꯆꯥ ꯃꯥꯏꯀ꯭ꯔꯣ ꯂꯦꯚꯦꯜꯗ ꯇꯧꯕꯅ ꯁꯨꯝ ꯌꯥꯎꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅ꯭ꯌꯨꯔꯣꯂꯣꯖꯤꯒꯤ ꯑꯦꯇꯦꯟꯁꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯥꯏꯀ꯭ꯌꯥꯇ꯭ꯔꯤꯒꯤ ꯍꯥꯏꯕꯗꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯗꯤ ꯀꯣꯚꯤꯗ 19 ꯅꯥꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯨꯕꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯍꯧꯕꯗꯒꯤ ꯁꯥꯏꯀ꯭ꯌꯥꯇ꯭ꯔꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯣꯚꯤꯗ 19 ꯂꯥꯏꯆꯠꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯔꯦꯁꯄꯤꯔꯦꯇꯔꯤ ꯃꯦꯗꯤꯁꯤꯟ JNIMSꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯍꯦꯗ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯗꯣꯛꯇꯔ ꯆꯤꯡꯉꯥꯈꯝ ꯗꯦꯕꯦꯁ꯭ꯋꯔꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ